Manipur amadi North-East ki lamdamsingda National Council of Technical Education (NCTE) ki sakhanglaba institution amata leitabana oza khanbagi qualification da relaxation tobani haina Directorate of Education (SK) Director 𝗟𝗚𝗜𝗏𝗛𝗏 ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤꯡ ꯑꯁꯤ ꯕꯍꯨꯄꯥꯔꯥꯗ ꯂꯩꯕ ꯔꯥꯁꯇ꯭ꯔ ꯃꯥꯙ꯭ꯌꯃꯤꯛ ꯁꯤꯛꯁꯥ ꯑꯚꯤꯌꯥꯟꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ 𝗟𝗚𝗏𝗏 ꯍꯥꯏ ꯄ꯭ꯔꯤ ꯄ꯭ꯔꯥꯏꯃꯔꯤꯒꯤ ꯑꯣꯖꯥ ꯄꯨꯟꯅ 1,190ꯗ ꯄꯤꯅꯕ ꯁꯦꯟꯐꯝ ꯑꯁꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯀꯥꯏꯊꯔꯛꯄꯅꯤ ꯑꯗꯨꯕꯨ NCTE ꯗꯒꯤ ꯀ꯭ꯋꯥꯂꯤꯐꯥꯏꯗ ꯑꯣꯏꯕ ꯑꯣꯖꯥ ꯑꯃꯗ ꯌꯥꯎꯗꯕꯅ ꯔꯤꯂꯦꯛꯁꯦꯁꯟ ꯇꯧꯗꯨꯅ ꯁꯦꯟꯇꯔꯗꯒꯤ ꯀꯥꯏꯊꯔꯛꯄꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯔꯤꯃꯨꯅꯦꯔꯦꯁꯟ ꯆꯠꯈꯤꯗꯅꯕ ꯍꯣꯠꯅꯕꯅꯤ ꯃꯁꯤꯅ ꯅꯍꯥ 1,190ꯗꯁꯨ ꯈꯨꯗꯣꯡꯆꯥꯕ ꯄꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ Then College of Teachers Education samsamna pagi DMCT haibisi sida oza mari utilization gi order sida pai hapsabani haiba oza singasi education gi oina ani manipuri dama adu english dama koi mari si DMCT da teacher education gi oina pagi eligible oibra oidabra haibagi chu kharka oina niyadi tenjab dagi clarification si oksabani koi iseng sengna oina utilize toriba oza mari si NCT gi norms da yemuda ngasai eligible oide haibna tawsi oza ahum yawe aduga ngasai mari si basi su eligible oiraga suma koi DMCT gi oina khanbani nati oza gi awar basi yam derba maruina DMCT sida education gi ta nanaba education subject perspective education ta nanaba oza si yam wat pa koi poster koi bi manga oza am khak leiba to satrana koi BEd amasu MEd ngi punchelaga luna samni mu 400 kuma leiba temporary oina mianana ba koi si pa bane le mahum sida posting thamdana khotna tawki plan kari Nakalamaromda Higher Technical Education Department ke Additional Director P. Santikumar hai Mahiroi Jamri Leiba BEd Med course asida education ki larik tak na ba DMCTE da sunmatagi oja ama khaklai subject ani ki oja watpagi khudongja da ba asina maram oiraka inkumja 2023 da recruitment process haukraba matung inkumja 2023 ki February da result thokpada yaurakiba assistant professor anibo posting pibagi mahut utilization tawduna awatpa oja sing mensina ba hotnabani nongna contract basis te engage toriba professor ani asi med amadi BEd loiraba ngakthani dana Manjuri College of Technical Education DMCTE da oja amana mahiroi chamaga tara leiba English subject takli amadi Manipuri subject ki oina oja mari khaktani adubu DMCTE gi di oja ama faulaitre masina maram oiraga mahiroi singidamal oja English subject ki oja ama amadi Manipuri subject ki oja ama direct recruitment oina matam kharagi ahangba mensina bathambane JSC gi March 15 da MPSC gi anoba chairman hapkhraba maramna MPSC da proposal ama thaduna NCTE amadi UGC norm sing qualified oiraba candidates sing bu DMCTE da waliba assistant professor gi firm sing mensina ba direct recruitment thokhanna ba hotnaragani haiki Manipur da NCTE recognized toraba diploma in preschool education institute asi amata leitri adu hausi state khudinmata matam dasu North-East dasu atopa NCTE na recognized toba diploma in preschool education amata leitri adu duna ikoina relaxation pibagi provision si thamjagani masida engage toba doriba oza si salary si central government ki makhada leiba samagra shiksha gi scheme makhada lakho pesan masigi sharing pattern 90-10 between the center and the state kanigumba paisa si laaga leire oza si engage toba ta agadi paisa si mangani center am hangi ta